All Manipur Tami Chingmi Apunpa Nupilupki Kuntare Suba Foundation Degi Thoram Pangdokrai Manipur na India da tilaba matung Mirai na thamlakpana lamdamasi ngasi oiriba fibamasi oirakpani Rajniti gi oiba achetpa firep ama hauzik lauhaudrabadi iramdramasi Mangkigani haina United Committee Manipur ki President YK Dhirena Phongdokrai Uripok talaiba Yambem Mohori Memorial Youth Club ta pangthokiba Foundation Day thauramga mari leinana YK Dhirena haikibada miyam gi mihut oiriba Rajniti wala sing asina iraibak iramdamasi kanjanaba center da leiriba luchingba singda haiba ngamdaba amadi Haihan Kidaba Sisu Lamdamasi Oina Yamna Laibak Tibani, Miyamgi Ihul Kangna Tabak Togani Haina, Toglak Libasingasi, Miyamgi Punsi, Ngapi Sen Bibegi Mahuta, Masagi Kana Batabak Toduna Leiri. India government Chin Cookie narco terroristing that Tong Sinduna, Maite Furupu Manghan Nabahona Ribasi, Aikoi Pumba, Kangminabamatam Oire, Aikoigi Oiba, Achetpa political state Amaloba, Ngamhaudravadi, Laibasi, Mankigani. Lamda masida leiriba mipum kudimak na chauba pikpa thidana aikoi masel khaibung tanaba amata oina punsun ba yadabaki wakhalon asi thadoklaga punna thengnamina changi haina phongdokhi ngasigi thoramadu All Manipur Tami Chingmi Apunba Nupilopki President Yambem Momon Leima All Manipur Social Reformation and Development Samaj ki President Thokchom Ongbi Ramani Apunba Manipur Kanba Imalupki President Laurembam Nganbi Leima yauna miyoi kyana sarukyaki Thoramaduga Mari Lainana Lubasigi Laikidraba Luchingbi Sing Amadi Tokliba Irang Asida Tawaina Ponta Oikraba Athoba Thobi Singi Mafamda Haikal Laikat Tambagaloinana Minute Ani Tumina Laidunai Kai Kumna Bodki Aujike koi kaptuna leibagi matam nate amasung Indiana Holaiba, Aikoibu, Maikai, Kuding Maktagi, Yangaiba, like Katana, Holy Basingashida, Aikoigi, a pick Pamusunga Sobuti dana, Ishagioiba, responsibility, like back Kandabonavada, Ngambanga Magi Tank, the Honaminarkanda, Huna Ese, Kandabamang, the Sang of Hona Dragadekoi, Aikoigoiba, Amna, Tandu Laitaba, Aikoi politician, Steba Malova Masangi, or emotion da, sentimenta, Aikoi Naise, Uraga Sakradi, Aikoigi Lambi se, Lamak Narakani have a wapam sima, Aitamdage, Aduna Aikoi, Amana Tauriba Tabakshingado, Laibaki Oiba, Lona Riba responsible Singado, Madu Daikoi, Ikai Naminaba, Madubu, respect Ominaba, Madubu, recognize Ominaba Masangi, Kanagumba Matana Laibak Simangan in Bagiwakalol, Lairo.